First of all, thank you so much to all my beautiful 20,000 subscribers. Chahi amagi matungda finally agi channel 20,000 subscribers suzare. Thank you so much. Mayam na agi channel bu subscribe to biba, nushi biba, support to biba. Thank you so much. Mayam aina mamangda agi channel 10k subscriber yo bukanda aina agi subscribers inki pictures recreate tawzaki bane. Ado adugi video ki matungdagi agi Facebook da dagi agi Instagram da agi pictures recreate tawbiro agi pictures recreate tawbira yam nuwaisani khoni na message mayam lae hojik su lae ado aina 20k subscriber yo bagi chance lauraga amuko jo agi subscribers inki pictures recreate tawge haina asigi video se samjarakpane Mayam mamangdagi aina agi subscriber nupi katangi pictures recreate tawzagi bane ado handakti agi subscriber nupa ki su pictures recreate tawzarani mayam sigi recreation tawbagi video se yawbining basingna step khara follow tawbiba tare step 1 da agi channel sibu subscribe tawbiba aduga step 2 da sigi video sigi manung da aigi channel gi maramda wahe khara ibiba aigi channel se yengbada kamai tawi adagi ai je kamai tawi kholi sigi channel gi maramda wahe khara ibiba aduga ahum subadana somna pibiriba commento adududa like ka reply ga yamna lakna bo khona ba aduna somgi commento like na traga reply la khange hai targadi somgi friends sing da share to bi basi video se aduga khwaidagi like ka reply ga yamba misak nipan khanga chagani misak nipan duda nupi manga duga nupa ahum oizagani aduna mayam gi commento yam kana sanghandabida atenbo words khara da samjan biyo words yamna iringai dagi emoji yamna hapa khotpa to bida yam emoji yamna hapa dagi words sangna iba khotpa to bose YouTube na hekta kathatle adu comment to aduna shortly ibiro aduga smaina like fangnabane na ai comment se like to biramo adagi ai comment se like to bigida mi kyam lei sigi channel se mu shibi mi kyam lei like to biramo ko piramo adum manataba admain to odi YouTube na comment se ta kathatleba mai to bida ai channel gi maramda wahai kra hai biramo aduga like ka reply ka khwaidagi yamba misak nipan khangacharani aduga mayam comment iba matamda ai nupi ne natraga ai nupa ne have to mention to biramo natraga di ai confuse leba nupi gi maming orga nupa oram bugumba nupa maming orga nupi oram bugumba yawbani na ai do gyan ta de duna ai nupi ne natraga nupa ne have to mention to biramo aduga aina sigi kano mi nipan khangat kadawbaje coming the 22 Sunday gi pung ayuki pung mapan phawbada khangachage ayuki pung mapan Sunday gi ayuki pung mapan phawbada khoidagi like ka reply ga yamba mini pan do khangacharage nupa ahum nupi manga aduga mayam result ado Sunday numit ki day 22 Sunday numit ki dum nungdin do arasu dum ay result do haijage mayam da duna result do yengdina bai dama Sunday numit ta amuka ai video yengba ka bigano to tari mayam all the best aduga thank you so much again agi channel ko subscribe to bibagi thank you so much love you all